Sawombung Da Leiba Biramangol College ki ANOUBA principal ama LAKTRIBA PHAOBA HOUJIK LEIRIBA principal amadi internal quality assurance cell IQAC ki coordinator ani ase college asida Changlakpada Athingba Thamle HAINA Biramangol College Students Association ki General Secretary MUKESH MANGANG NAMEIRAKPAM na THADORAKPA CHEROL amana KHANG-HALLAKLI CHEROL asina hai Thasigi tara-tareta union asina sinduna college asida pangthokiba paugi mifam amada college asigi HOUJIK LEIRIBA principal amasung IQAC ki coordinator na senja tumja tawduna college asi semgat saganaba thadarakiba sanfam sing haina thokre amadi oja ani ase college asidagi lautho haina fongdokiba laikrabani madugi makha tarapo ina numit marini gi manungda University and Higher Education Inquiry Committee ama semduna thasigi kuntra fawbugi manungda report lankana bahaikre HOUJIK Education U gi director Manipuri gi wangmada laikibana maram oiraga lakliba July 10 fawbugi manungda college asigi ANOUBA matik chaba principal ama haplagani haibagi thazaba pirakle authority na piriba matamasi fawbugi manungda principal haplaktrabadi union asina akanba khongjang kaya sangsinnaba sem saba loire amadi maduda thorakpa afaphatagi tekchak pumnama University and Higher Education ki commissioner secretary joint secretary amadi director na pugadabani haina su CHEROL asina makhatari